ngasi numida waram phongkhiba tongan manipuri siphongsing amasung thokhiba thawdo wathoksingi maroibi ipausung meyamna thamjigi hanbada kanglaipak ki mairadi gi lakhusarga manipur lengana laukshin khraba jenims kangkhong sairi regular director ama hapang amdre lasing plaster syringe fawa patient party de lehlik relief committee jenims matamamada zen hospital haina khangnaram hausina jenims medical college haina on khraba si July thadigi regular director leitabana maram moitana medical college asi mapu pandaba ka manari society amana salairam jenims asi english singaniga kungo humdagi December amadigi manipur lainga ki health department na lokshin khraba matungda medical college asida asuki matik ahongba lakle haina relief committee jenims porompat imphal east ki chairman thoidingjam bon khurai amadi convener kabam saitiyajit anina khuyek pi duna thadorakpa sirol aman haidi Chirol asina hai Jenims Hospital aside X-ray film laitabadigi X-ray kap lepasu yaure laboratory da sizinaba reagents masing suna laitabana maram oiraga hospital aside test mapung phana tawbang amdre masigi khudong saba lawraga doctor khradi maton thokle makoina hanadigi contact leinaba private lab amadi private clinic sing aduga punna manaraga senda lambi oiminaduna lairi Hospital administration fazana salaibang amdaba stationary item for supply mapung phana tawbung amsilakre hari Sirol sinhai Bharat ki ahan Prime Minister Jawaharlal Nehru maming lauduna thonba Jawaharlal Nehru Hospital Jawaharlal Nehru Institute of Medical Sciences Jenims mapu pandaba ka manari nongmada sangdaba yadaraba yumthong khuding da fawba leinaraba lasting plaster syringe fawba patient party lehen basi government hospital amagi niyam gi wangwadani NS DNS doctors RL yaw sangnaina hospital asida patient sing da phangan mangamda bahai basi yamna ikai ningai ni hospital amada khuda ki weba first aid piba ngamdraba amadi life saving drug piba ngamdraba di hospital adu leibegi thoina kana ba leitre hairi Jenims as medical college amanatragan hospital amaki mathau tawdre haibada hamamba thoklai hospital asigi dialysis machine taret ki manung da ahum khak mathau tawri special ward taraga taruk leibigi manung nipan khak mathau tawri nipan si sanga ki kuirabasu attendant staff sing leitabigi namada ngasi phaw sejinadana thamri Shakar sina haithoi singthoi ama oiragadi special ward yankhai gi mathak thamduna hospital asigi asoba income ama ka halakpa yabani Masigi o na tainabda private hospital kharada campus asi sahi kuntra list pithok tuna lairi matamama da covid mamang na covid ICU nifuga manga lerambadu sahi anida maudraga manga hempa ngambagi recall aduga MBBS sit chamadagi sahi anigi manungda sit chamaga yankai hengatpagi recall amaramna PG gi sit nifuga manga adusu sit maudra da hengatpa ngamba Jenims asi haujikti yenglu hiram kudimakta loina sothare hai Sharol Sinahai, North East ki amatangai medical college ni haiduna yamna sakthok sariba rims phawbana tawbangam driba kidney transplant asi puna Jenims sumnatangi lupa lakh ama natragana lakh ani khakna sel isang dana miyoi yang khigatret operation mai pakna tawbangam khrabane aduba hospital asi gi regular director leitaba maramna Jenims goeba sakwa thorang ki thabak amada hekta panba ama haujikti lai ori Hospital asi mapu pandre maninglomda asum halakpagum tawri leibak ki asuk saw irang leidingai mar asida asumna hospital amagi makok thongba pham amabu lehendaba shidi lamda masik yam khraba praja miyamna phone singnabani karigumba irang asi amuk kan khalaktuna aso apan yerok labadi Jenims ka pukhalakpa mi kya kanma ngamdabana maram oraga Jenims ki staff singamadi lenga asida miyamna onchilak habisi masana tabani Hospital asi hana gumna salaiba ngamnaba regular director ama hapiduna mapung phana salaiba ngamnaba ngasigi paliba sarkar sina senbiyo natrabade masina maram oiraga private layeng ngamjadaba kayana sarkar sida onchilaktuna asobu irang ama horakloi hainingai leiti hairenesu pawsida makhatana phongdorakli atopa pawmana Jiribam le singning khaibada yum ama nansin khibadigi sahi tarada ngai ribi nupi masa ama sire mari sokle Ngarang hing Jiribam district ki mafam ayambada akan mamongna nong leptana subadigi singning khairatuna singchepta sawa iyum ama nansin khibadigi miyoi ama sire miyoi marina sokpadigi hospital laikanari laibak thipa thawdo singa sinunga lamdai pung ahumga makhairom taba adwaida Jiribam police station digi kharom da kilometer nipan muksalaga leiba
Sonapur Gram Panchayat ki manung sanba Ahmedabad Part 1 da leiba MD Ajibur Rahman apokpa lekhidraba Botoigi Singyada Saba Yumadu Sing Nikhaira Padigi Yumgi Sharuk Sing Loin and Nansin Kibadiki Lebak Tiva Taudo Sitokibane Yumadu Sing the Gikin Tarakpa Lebak Sing Nansin Kibaduda Nomona Begam say Tara Tarotopam the Lekitre Taudo Imungasigi Mio Mari Aso Opanangli Aduga Soklaba Mio Sing Rani Begam say Kuntragamari Mapureva MD Azibi Rahman Maki Masanupi Gulsana Begam say Taraganipan Masanupa MD Selim Udin say Taragataruk Masanupi Sumita Begam say Nipani Miyoi Maria Sigimanung Masanupi Sumita Begam Pibam Lucilla Pudigi Shilsar Medical Hospital Pukatre Aduga Ate Asukpa Singaduna Community Health Center Jiribam da House Laying Satari Yumasida Puna Miyoi Tare Labini Aduga Mapa Amadi Masanupi Amagadi Singning Khaira Kwadura Aso Apanang Hodrehadi Atop Papa Manipur Bawan Singa Havak Toriba Karamasari Singi Service Metara Madi Bawan Sing Karam Nasalai Ribegi Habidu Mari Lenaba Authority in Yingson Pamtokle Manipur Lenga Kimakada Manipur Gimapal the Tabak Toriba Karamasari Singamasum Loisang Singi Manung the Mapungoina Houses Mapalgi City Ahum Habedi Delhi Kolkata Masum Guwahati the Tabak Tauzariba Karamasari Singi Pibam Mawong Maril Tadre Loinana Satak Sintaubulas Yamna Sound Awaba Mayunari Loinana Manipurgi Sangel Mingsel Oiriba Manipur Bawan Sing the Tabak Toriba Karamasari Singi Service Matter Amadi Bawan Singasi Karam Nasalai Ribagi Habadu Mari Lainaba Authority na Yingsin Bibagi Tangai Fadaba Lady Heidi Pauxi is in the Panga Paugi Matung in the Awawasi Mapungoina Tolok Masa Sazaba Karamasari Singna Irang Sinamaram Oidana Hiena Awabas Acting Fangli Hana the Karamasari Singi Satoksin bus amasum train the Toramani, Adabu Irangoshin Maram Oidan Hosukti, aeroplane Trabadi Upilitri, Maramaduna Mapal is that government Tabak Toriba, Tolop Masa Saba, grade 3 Amadi, grade 4 employee Kudima, Yam Drabada Guwahati Fab aeroplane Setpigi Kudong Saba, Pangaluari, Pao Sinhai, Labak TV the Hausuk Bawan, Ahum Habadi Guwahati, Manipur Bawan, Kolkata, Manipur Bawan, Delhi, Manipur Bawan is the Tabak Toriba. Hana LDC Haina Koramba housing the Manipur government ki order number RRDP 31 2020 DP December 28 2020 ki matung ina office assistant Haina Kokraba Karmasari Singasigi level Mari ki tolop fangada badu level ahum oina tolop fangdunu lady Masi tolop masa Sazariba Karmasari Singi Yengbiraga level Mari ki Pangpam Topo tolop badu fangan binaba Mari Lainaba authority Singi Punging Singsilakli Panbayaba Mana Submanab level the Tabak Toriba Secretariat Assistant CAD Singidi level 5 Hobagi Tolop Fangna Krabane Amaram the Amuk Manipur Bawan Singasi Karmasari Singlawada Amasum promotion people the Mo Maril Naidava Kya Masu Ting Navigi Wapum Kya Amasuladi Hausi Bawan Singasida Service Ki Niam Sumdaba Amasum Ningtina Verification Taudana Tabak Tobamia Yaubra Habigi Singnava Sound Lady Masigi Mari Lenaba Siasang Kya Masu Press na Pangmangamle Wang Singasin Maramoidana Manipurgi Sangel Mingsel Oirib Manipur Bawan Singasida Tabak Toribe Karmasari Singi Service Matter Amati Bawan Singasi Karam Nasalai Ribigi Habidu Mari Lenaba Authority Yingsin Vigi Tangai Fadav Lady Atopa Paomadana Solid Waste Treatment Plan Lamdengi Lambi Tingzilagani Loof Manipur ki Khwaidagi Maruoiba plan ama oiriba Manipur bu amadi Imphal City bu Luna na thamna bu honabada asawbu thaudang loriba solid waste treatment plant lamdengi lambi Manipur sarkarna thawai khidaba amadi sembidaba maramna matam kaktana lamdeng apun belupna thingzile haina lamdeng apun belup ki president e tom singana khuyek piduna press thokpa sirolaman haidi sirolasin hai plan asidagi kilometer 6.50 sangba iroi semba thong masindagi lamdeng awang singmai phawgi lambi sathina phibam phatre gari asauba masa thauba suya yadre nongju tha sida komjau na sathina kudong thibo oire lambi asida accident thokduna asiana phawbu yaukre plan asina Imphal East amadi Imphal West ki amot akai nongmoda gari samagi mathakta pushilakliba asuk maru oikhaba plan asigi lambi asi lengakna lamja sara masagum hundoktuna thambi redi lamdeng apun malupna lengakta lambi asi sembina ba sahi kya haijaduna laki adubu tabidana lerakli haukiba July 13 dasu mahut minister da
memorandum piduna lambi asi numit tari ni gi manung semba hobina ba haisaki adubu lenga asina thawai bidabadagi lambi sembagi thabak pekhat pidi maram kya asina plan gi lambi asi ngasidagi matam kaktuna thingjinbagi khongjang sangshinbagi warep laukhibani hairena su pausda phungdorakli atopa formna Jiribam gi Bengali singna taba mafamda Meetei amadi Kuki na khut thoknarabadi sapsan Action Loukhatkani organization Jiribam district ki Bengali singna tariba mafam singda Meetei amadi Kuki singna makha tana khut thoknaraglabadi maduda senariba singi mathakta sapsabe Action Loukhatkani haina all Jiribam Muslim society amasum all Jiribam socio-economic and cultural organization na phungdorakli lup ani asigi secretary singna khuyak piduna thatorakpa sirol amana hai Meetei amadi Kuki kanglup ani gi marakta thokliba lana si Bengali community na yam haksina lawi haukiba matam khara asida Jiribam da Bengali singna namna taba mafam sing haibadi Lalpani Chapangar Rashidpur Balejuri na singwa mafam singda khut thoknabagi thawdok ngihak leitana thokli maduna maram oiraga mafam sing adu ba nupi angang sing mi painaba poknaba na maram oiraga leiba fawba kinare hairi Serol sinhai tha sigi ani gi numidang na su Lalpani da leiba sanol hakkauba mioi amagi mayum da bom kapsilaki aduba bom adu pokai haudaba na aso apani yaukidi asiguma thawdo si matun amu hanna tawbigano kanglup furup puna nungsi sanana leminara shairi auto performance na MSPDCL amadi MSPCL gi staff sing lawnaba retail test ki phal sahi sigi December mamang da haidok lagani Power Minister Biswajit Hausik saliba sai English ngani kunga mari asigi manungda Power Department goina Manipur State Power Distribution Company Limited MSPDCL amadi Manipur State Power Company Limited MSPCL gi Group C amadi Group D gi staff sing lawnaba written test pangthokiba adugi result mathang sai landana hausik saliba sai English ngani kunga mari asigi manungda sungsoi soidana haidok lagani haina Power Minister Thongam Bisorjina thajaba pikre ngasi satakhiba Manipur Legislative Assembly ki mangani sanma numit ki House ki business oina wang pakhung gi matamda opposition ki MLA Congress Kanguzam Ranjina House ta pukhalakhiba wang amada mamang sahi kumja English ngani ga kungi January thara pangthokpa loikraba candidate lising kunthra gi mathakta saruk yakhiba puna post samapan ga threat launaba pangthokhiba thabak adugi result haujik sahi mari faraklaba fawbad haidoktuna leiriba sikarigino karama matamda haidokane haba ama sapsana house thambiyu haina Power Minister gi pungning singki wang asigi pakom piraduna Power Minister Thongam Bisorjin hai hairiba pham singasi launabagi pangthokiba exam adugi se yengba fawba haurure aduba thani gi manungda haidok pangam haudre aduga kumja English ngani ga kungi March thari gi Manipur COVID laisat lakshinkhre January kungani thoi fawba sahi ani ama pura mangkhre English ngani ga kungani thoi gi February March adu waide election loire government amuk semle madura matam khara amuk laukre masigi mathakta company asigi managing director gi mathakta court case mayam ama amuk lakhi case aduna maram oiraga tha kharaga amuk mangkhre masigi mathakta English ngani ga kungo homdagi me thari gi kangluk irang tholakre masigi mamang na matam khara company asina phangkhidabadi nati adubu si yengba loirabanina haidoktriga imamang scrutiny amutang tahokisi niyam lana tawramlabadi amuk RTI na singbadi case laklagani haibadigi matam khara amuk laukre retail gi fall haidoktana leiriba sigi matang na candidate sing maka unaba laklami wari sanaki makoida house ki mifam masi loiraga government of personnel DP gi clearance ama lauraga tentative ama piraga haidoknaba thajaba piki maram asina sai isigi December tha si phawgi mamangda retail gi phal asi sungsoi soidana lauthoklagani haina Minister Thongam Bisorjina house ki kuthangda ngasi thajaba piki loishilak point atin ma pawkhra myamna thamjagi Bangladesh ki parliament thomjinduna military na lengak session tawragani Bangladesh ki Prime Minister Sheikh Hasina pham thadoktuna Bharat selakraba matung ngasi Bangladesh ki parliament thomjinduna military na lengak session tawragani Bangladesh ki President Muhammad Bahabuddin ngarang numidang mifam pangthoktuna military na sokat palenga ama semna bu warep laukibani ngarang mifam adura Army Chief General Wakir Us Zaman Navy amad Air Force ki makok thongbasing opposition party ki lusingbasing amadi Jamaat Islam Party saruk yakhi Army Chief General Wakir Us Zaman na khongjang sangshiliba mahairoi singa wari sanaduna anobo lengak semdriba fawba ngaibinaba haina gadori
ꯊꯕꯛꯀꯤ ꯀꯣꯇꯥ ꯍꯥꯞꯄꯒꯤ ꯃꯇꯥꯡꯗ ꯈꯣꯡꯖꯪ ꯆꯪꯁꯤꯟꯈꯤꯕ ꯃꯍꯩꯔꯣꯏ ꯂꯨꯆꯤꯡꯕꯁꯤꯡꯅ ꯅꯣꯕꯦꯜ ꯄꯤꯁ ꯂꯣꯔꯦꯟꯁ ꯃꯣꯍꯥꯃꯗ ꯌꯨꯅꯨꯁꯅ ꯆꯤꯐ ꯑꯦꯗꯚꯥꯏꯖꯔ ꯑꯣꯏꯕ ꯑꯅꯧꯕ ꯏꯟꯇꯔꯤꯝ ꯂꯩꯉꯥꯛ ꯑꯃ ꯄꯥꯝꯃꯤ ꯍꯥꯏꯅ ꯗꯤꯃꯥꯟ ꯇꯧꯔꯤ꯫ ꯕꯪꯒ꯭ꯂꯥꯗꯦꯁꯀꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯃꯣꯍꯥꯃꯗ ꯁꯕꯥꯕꯨꯗꯤꯟꯅ ꯀꯨꯝꯖꯥ ꯏꯪ 2019ꯗꯒꯤ ꯀꯩꯁꯨꯝꯁꯪꯗ ꯂꯩꯈꯤꯕꯤ ꯍꯥꯟꯅꯒꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯈꯥꯂꯦꯗꯥ ꯖꯤꯌꯥꯕꯨ ꯈꯨꯗꯛꯇ ꯊꯥꯗꯣꯛꯅꯕ ꯑꯣꯔꯗꯔ ꯄꯤꯈꯤ꯫ ꯋꯥꯔꯦꯞ ꯑꯁꯤ ꯉꯔꯥꯡ ꯑꯣꯄꯣꯖꯤꯁꯟ ꯄꯥꯔꯇꯤꯅ ꯃꯤꯐꯝ ꯄꯥꯡꯊꯣꯛꯂꯕ ꯃꯇꯨꯡꯗ ꯂꯧꯈꯤꯕꯅꯤ꯫ ꯄꯟꯕ ꯌꯥꯕꯗꯤ ꯈꯥꯂꯦꯗꯥ ꯖꯤꯌꯥ ꯁꯦꯟꯖꯥ ꯊꯨꯝꯖꯥꯒ ꯃꯔꯤ ꯂꯩꯅꯅ ꯆꯍꯤ 13 ꯀꯩꯁꯨꯝꯁꯪꯗ ꯂꯩꯔꯛꯈꯤꯕꯅꯤ꯫ ꯃꯁꯥ ꯉꯝꯂꯛꯇꯕꯗꯒꯤ ꯃꯍꯥꯛ ꯑꯅꯥ ꯂꯥꯌꯦꯡꯁꯪꯗ ꯂꯩꯔꯛꯈꯤꯕꯅꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯁꯦꯈ ꯍꯁꯤꯅꯥ ꯉꯔꯥꯡ ꯎꯠꯇꯔ ꯄ꯭ꯔꯗꯦꯁꯀꯤ ꯒꯥꯖꯤꯌꯥꯕꯥꯗꯇ ꯂꯩꯕ ꯍꯤꯟꯗꯣꯟ ꯏꯌꯔ ꯐꯣꯔꯁ ꯕꯦꯁꯇ ꯌꯧꯔꯛꯈ꯭ꯔꯕ ꯃꯇꯨꯡꯗ ꯅꯦꯁꯅꯦꯜ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯦꯗꯚꯥꯏꯖꯔ ꯑꯖꯤꯠ ꯗꯣꯚꯥꯜꯒ ꯎꯅꯈꯤꯕꯅꯤ ꯍꯥꯏꯔꯤ꯫ ꯑꯗꯣ ꯍꯧꯖꯤꯛꯀꯤꯗꯤ ꯃꯌꯥꯝ ꯄꯥꯎꯁꯨ ꯃꯇꯥꯡ ꯑꯁꯤ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯃꯁꯨꯡ ꯃꯌꯥꯝ ꯄꯨꯟꯅ ꯑꯅꯧꯕ ꯑꯞꯗꯦꯠ ꯉꯥꯏꯃꯤꯟꯅꯁꯦ ꯍꯥꯏꯅ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯃꯈꯥ ꯇꯥꯅ ꯊꯝꯖꯔꯤ꯫ ꯂꯣꯏꯁꯤꯜꯂꯛꯄ ꯑꯣꯏꯅ ꯀꯪꯂꯥ ꯄꯥꯎꯗꯒꯤ ꯑꯇꯣꯞꯄ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯈꯔ ꯃꯌꯥꯝꯗ ꯊꯝꯖꯒꯦ꯫ ꯏꯂꯤꯒꯦꯜ ꯏꯃꯤꯒ꯭ꯔꯦꯟꯠꯁꯤꯡ ꯊꯤꯗꯣꯛꯅꯕ ꯍꯥꯎꯁ ꯀꯃꯤꯇꯤ ꯁꯦꯝꯁꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ꯫ ꯀꯝꯖꯣꯡꯒꯤ ꯃꯦꯟꯃꯥꯔ ꯉꯝꯈꯩꯗꯒꯤ ꯆꯪꯂꯛꯄꯁꯤꯡ ꯊꯤꯡꯍꯧꯁꯤ ꯂꯥꯏꯁꯤꯌꯣ꯫ ꯉꯁꯤ ꯆꯠꯊꯈꯤꯕ ꯃꯅꯤꯄꯨꯔ ꯂꯦꯖꯤꯁꯂꯦꯇꯤꯚ ꯑꯦꯁꯦꯝꯕ꯭ꯂꯤꯒꯤ ꯑꯌꯨꯛꯀꯤ ꯃꯤꯐꯝꯗ ꯍꯣꯝꯒꯤ ꯊꯧꯁꯤ ꯄꯨꯔꯤꯕ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯦꯟ ꯕꯤꯔꯦꯟꯅ ꯍꯥꯏꯈ꯭ꯔꯦ꯫ ꯃꯅꯤꯄꯨꯔꯒꯤ ꯏꯟꯗꯣ ꯃꯦꯟꯃꯥꯔ ꯉꯝꯈꯩ ꯄꯔꯤꯡꯗ ꯂꯩꯔꯤꯕ ꯀꯥꯝꯖꯣꯡ ꯗꯤꯁꯇ꯭ꯔꯤꯛꯇ ꯃꯦꯟꯃꯥꯔꯗꯒꯤ ꯂꯣꯟꯅ ꯌꯥꯗꯕ ꯃꯑꯣꯡꯗ ꯃꯤꯑꯣꯏ ꯀꯌꯥ ꯆꯪꯂꯛꯏ ꯍꯥꯏꯕꯁꯤ ꯇꯁꯦꯡꯅ ꯐꯨꯡꯒꯦꯔ ꯀꯦꯟꯗ꯭ꯔꯒꯤ MLA ꯂꯩꯁꯤꯌꯣ ꯀꯩꯁꯤꯡꯅ ꯑꯍꯥꯟꯕ ꯆꯩꯐꯨ ꯐꯪꯕ ꯑꯣꯏꯔꯝꯂꯒꯅꯤ꯫ ꯑꯣꯏꯔꯛꯂꯤꯕ ꯐꯤꯚꯝ ꯑꯁꯤꯗ ꯑꯁꯨꯝ ꯌꯦꯡꯗꯨꯅ ꯂꯩꯔꯒꯗꯤ ꯃꯅꯤꯄꯨꯔꯒꯤ ꯌꯦꯜꯍꯧꯃꯤꯁꯤꯡꯗ ꯁꯣꯏꯗꯅ ꯆꯩꯐꯨ ꯐꯪꯂꯒꯅꯤ꯫ ꯃꯅꯤꯄꯨꯔ ꯂꯦꯖꯤꯁꯂꯦꯇꯤꯚ ꯑꯦꯁꯦꯝꯕ꯭ꯂꯤ ꯃꯤꯐꯝ ꯆꯠꯊꯔꯤꯕꯅ ꯍꯥꯎꯁꯀꯤ ꯃꯦꯝꯕꯔꯁꯤꯡꯅ ꯌꯥꯔꯒꯗꯤ ꯑꯣꯏꯔꯤꯕ ꯐꯤꯚꯝ ꯑꯁꯤ ꯌꯦꯡꯁꯤꯟꯅꯅꯕ ꯍꯥꯎꯁ ꯀꯃꯤꯇꯤ ꯑꯃ ꯁꯦꯝꯅꯕ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅ ꯍꯥꯎꯁꯇ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯋꯥꯐꯝ ꯑꯁꯤ ꯉꯁꯤ ꯆꯠꯊꯈꯤꯕ ꯃꯅꯤꯄꯨꯔ ꯂꯦꯖꯤꯁꯂꯦꯇꯤꯚ ꯑꯦꯁꯦꯝꯕ꯭ꯂꯤꯒꯤ ꯑꯌꯨꯛꯀꯤ ꯋꯥꯍꯪ ꯄꯥꯎꯈꯨꯝ ꯃꯇꯝ ꯂꯣꯏꯔꯕ ꯃꯇꯨꯡ ꯐꯨꯡꯒꯦꯔ ꯀꯦꯟꯗ꯭ꯔꯒꯤ MLA ꯂꯩꯁꯤꯌꯣ ꯀꯩꯁꯤꯡꯅ MLA ꯑꯁꯤꯒꯤ ꯀꯦꯟꯗ꯭ꯔꯒꯤ ꯃꯦꯟꯃꯥꯔ ꯉꯝꯈꯩꯗ ꯏꯂꯤꯒꯦꯜ ꯏꯃꯤꯒ꯭ꯔꯦꯟꯠꯁꯤꯡꯅ ꯂꯦꯞꯇꯅ ꯗꯤꯁꯇ꯭ꯔꯤꯛ ꯑꯁꯤꯗ ꯆꯪꯁꯤꯜꯂꯛꯄꯗꯒꯤ ꯍꯥꯟꯅ ꯂꯩꯔꯤꯕ ꯃꯐꯝꯁꯤꯡꯗ ꯑꯋꯥꯕ ꯆꯩꯊꯦꯡ ꯄꯤꯔꯛꯄ, ꯏꯂꯤꯒꯦꯜ ꯏꯃꯤꯒ꯭ꯔꯦꯟꯠꯁꯤꯡ ꯕꯥꯏꯑꯣꯃꯦꯇ꯭ꯔꯤꯛ ꯂꯧꯔꯕꯁꯨ ꯀꯣꯏꯆꯠ ꯆꯠꯇꯨꯅ ꯂꯩꯕ ꯑꯃꯗꯤ ꯃꯑꯣꯡ ꯃꯔꯤꯜ ꯇꯥꯗꯅ ꯏꯒꯤ ꯌꯨꯝꯁꯪ ꯃꯆꯥꯗ ꯁꯦꯜꯇꯔ ꯇꯧꯗꯨꯅ ꯂꯩꯕ ꯎꯕꯗꯒꯤ ꯀꯣꯂꯤꯡ ꯑꯦꯇꯦꯟꯁꯟ ꯃꯣꯁꯟ ꯑꯃ ꯄꯨꯈꯠꯂꯛꯄꯒꯤ ꯄꯥꯎꯈꯨꯝꯗ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅ ꯃꯊꯛꯀꯤ ꯋꯥꯐꯝ ꯑꯁꯤ ꯐꯣꯡꯗꯣꯛꯈꯤꯕꯅꯤ꯫ ꯀꯣꯂꯤꯡ ꯑꯦꯇꯦꯟꯁꯟ ꯑꯁꯤꯕꯨ ꯄꯨꯈꯠꯂꯤꯕ MLA ꯂꯩꯁꯤꯌꯣ ꯀꯩꯁꯤꯡꯅ ꯍꯥꯏꯈꯤ ꯁ꯭ꯇꯦꯠ ꯑꯁꯤꯗ NRC ꯆꯠꯅꯕꯒꯤ ꯊꯕꯛ ꯈꯨꯃꯥꯡ ꯆꯥꯎꯁꯤꯟꯕ ꯋꯥꯠꯂꯤ꯫ ꯑꯣꯏꯔꯤꯕ ꯐꯤꯚꯝ ꯑꯁꯤ ꯂꯣ ꯑꯃ ꯁꯦꯝꯗꯨꯅ ꯏꯂꯤꯒꯦꯜ ꯏꯃꯤꯒ꯭ꯔꯦꯟꯠꯁꯤꯡ ꯊꯤꯡꯅꯕꯒꯤ ꯋꯥꯐꯝ ꯄꯨꯈꯠꯈꯤ꯫ ꯃꯣꯁꯟ ꯑꯁꯤꯒꯤ ꯃꯈꯥ ꯇꯥꯕ ꯄꯥꯎꯈꯨꯝꯗ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅ ꯍꯥꯏ ꯃꯁꯤ ꯊꯤꯡꯅꯕ ꯍꯥꯎꯁ ꯀꯃꯤꯇꯤ ꯑꯃ ꯁꯦꯝꯂꯒ ꯃꯦꯝꯕꯔꯁꯤꯡ ꯌꯨꯅꯤꯇꯤ ꯂꯩꯅ ꯊꯕꯛ ꯇꯧꯁꯤ꯫ ꯌꯨꯅꯤꯇꯤ ꯂꯩꯇ꯭ꯔꯕꯗꯤ ꯌꯥꯔꯣꯏ꯫ ꯃꯤꯑꯣꯏ ꯈꯔꯅ ꯏꯂꯤꯒꯦꯜ ꯏꯃꯤꯒ꯭ꯔꯦꯟꯠ ꯑꯁꯤ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯑꯆꯧꯕ ꯑꯋꯥꯕ ꯑꯃ ꯑꯣꯏꯔꯤꯕꯁꯤ ꯃꯨꯟꯅ ꯈꯪꯕ ꯋꯥꯠꯄꯒꯤ ꯃꯃꯤ ꯇꯥꯏ꯫ ꯀꯃꯤꯇꯤ ꯑꯁꯤꯗ ꯀꯅꯥ ꯀꯅꯥ ꯌꯥꯎꯍꯟꯁꯤꯒꯦ, ꯃꯁꯤꯒꯤ ꯇꯥꯔꯝ ꯑꯦꯟ ꯗꯤꯐꯔꯦꯟꯁ ꯊꯝꯁꯤ ꯍꯥꯏꯕ ꯋꯥꯐꯝ ꯐꯣꯡꯗꯣꯛꯈꯤ꯫ ꯆꯦꯔ ꯑꯁꯤꯗ ꯑꯣꯄꯣꯖꯤꯁꯟ ꯀꯣꯡꯒ꯭ꯔꯦꯁꯀꯤ ꯂꯨꯆꯤꯡꯕ ꯍꯥꯟꯅꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯣ ꯏꯕꯣꯕꯤꯁꯨ ꯍꯥꯎꯁꯀꯤ ꯂꯨꯆꯤꯡꯕ ꯆꯤꯐ ꯃꯤꯅꯤꯁꯇꯔꯒꯤ ꯍꯥꯎꯁ ꯀꯃꯤꯇꯤ ꯑꯃ ꯁꯦꯝꯕꯗ ꯁꯔꯨꯛ ꯌꯥꯗꯨꯅ ꯀꯔꯝꯕ ꯀꯥꯡꯂꯨꯞ ꯌꯥꯎꯍꯟꯁꯤꯒꯦ ꯍꯥꯏꯕ ꯋꯥꯐꯝ ꯄꯨꯊꯣꯛꯈꯤ꯫ ꯇꯨꯡꯗ ꯑꯦꯁꯦꯝꯕ꯭ꯂꯤꯒꯤ ꯁ꯭ꯄꯤꯀꯔꯅ ꯍꯥꯎꯁꯀꯤ ꯃꯤꯐꯝ ꯃꯔꯛꯇ ꯆꯦꯝꯕꯔꯗ ꯃꯦꯝꯕꯔ ꯀꯅꯥ ꯌꯧꯍꯟꯁꯤꯒꯦ ꯍꯥꯏꯕ ꯁ꯭ꯄꯤꯀꯔꯒꯤ ꯆꯦꯝꯕꯔꯗ ꯈꯟꯅꯅꯕ ꯂꯦꯞꯅꯈꯤ꯫ ꯑꯃꯔꯣꯝꯗ ꯉꯁꯤ ꯆꯠꯊꯈꯤꯕ ꯃꯅꯤꯄꯨꯔ ꯂꯦꯖꯤꯁꯂꯦꯇꯤꯚ ꯑꯦꯁꯦꯝꯕ꯭ꯂꯤꯒꯤ ꯑꯅꯤꯁꯨꯕ ꯀꯣꯂꯤꯡ ꯑꯦꯇꯦꯟꯁꯟ ꯃꯣꯁꯟ ꯑꯃ ꯀꯪꯒ꯭ꯔꯦꯁꯀꯤ MLA ꯁꯨꯔꯖꯀꯨꯃꯥꯔ ꯑꯣꯀ꯭ꯔꯝꯅ ꯃꯅꯤꯄꯨꯔꯗ RBIꯗꯒꯤ ꯂꯣꯟ ꯂꯧꯔꯒ ꯃꯥꯏꯀ꯭ꯔꯣ ꯐꯥꯏꯅꯥꯟꯁ ꯏꯟꯗꯁꯇ꯭ꯔꯤ ꯃꯆꯥ ꯑꯃꯗꯤ ꯑꯇꯩ ꯀꯔꯕꯥꯔꯒꯤ ꯊꯕꯛ ꯇꯧꯗꯨꯅ ꯁꯦꯜ ꯇꯥꯜꯂꯤꯕꯁꯤꯡꯗ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯤꯕ ꯏꯔꯥꯡꯅ ꯃꯔꯝ ꯑꯣꯏꯔꯒ ꯕꯤꯖꯤꯅꯦꯁꯀꯤ ꯊꯕꯛ ꯑꯣꯏꯔꯛꯇꯕꯗꯒꯤ RBIꯒꯤ ꯂꯣꯟ ꯁꯤꯡꯕ ꯉꯝꯗꯕꯒꯤ ꯐꯤꯚꯝꯒꯤ ꯃꯇꯥꯡꯗ ꯄꯨꯈꯠꯂꯛꯄ ꯀꯣꯂꯤꯡ ꯑꯦꯇꯦꯟꯁꯟ ꯃꯣꯁꯟꯒꯤ ꯄꯥꯎꯈꯨꯝꯗ ꯁꯦꯜ ꯊꯨꯝꯒꯤ ꯊꯧꯁꯤ ꯄꯨꯔꯤꯕ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅ ꯐꯣꯡꯗꯣꯛꯈꯤꯕꯗ ꯃꯅꯤꯄꯨꯔꯗ ꯂꯣꯟ ꯂꯧꯗꯨꯅ ꯁꯦꯟꯗꯥꯟ ꯂꯝꯕꯤꯒꯤ ꯊꯕꯛ ꯇꯧꯔꯤꯕꯁꯤꯡ ꯌꯦꯡꯗꯨꯅ RBIꯗ ꯂꯣꯟ ꯁꯤꯡꯕꯒꯤ ꯃꯇꯝꯗ ꯂꯧꯈꯤꯕ ꯆꯍꯤ ꯏꯪ 2019ꯒꯤ ꯃꯦ 3ꯗꯒꯤ ꯃꯦ 4 ꯏꯪ 2024 ꯐꯥꯎꯕ ꯆꯍꯤ ꯑꯃ RBIꯅ ꯃꯇꯝ ꯁꯥꯡꯗꯣꯛꯈꯤ꯫ ꯑꯗꯨꯕꯨ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯁꯤꯗ ꯊꯕꯛ ꯄꯨꯝꯅꯃꯛ ꯐꯦꯜ ꯑꯣꯏꯕꯗꯒꯤ ꯃꯈꯥ ꯇꯥꯅ ꯑꯃꯨꯛ ꯂꯣꯟꯒꯤ ꯃꯇꯝ ꯁꯥꯡꯗꯣꯛꯅꯕ ꯍꯥꯏꯔꯨꯕꯗ RBIꯅ ꯌꯥꯔꯛꯇ꯭ꯔꯦ꯫ ꯑꯗꯨꯕꯨ ꯍꯟꯗꯛ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅ ꯗꯦꯜꯂꯤꯗ ꯆꯠꯄꯗ ꯌꯨꯅꯤꯌꯟ ꯐꯥꯏꯅꯥꯟꯁ ꯃꯤꯅꯤꯁꯇꯔ ꯅꯤꯔꯃꯂꯥ ꯁꯤꯇꯥꯔꯥꯃꯟ ꯎꯅꯗꯨꯅ ꯑꯣꯏꯔꯤꯕ ꯐꯤꯚꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯆꯤꯊꯤ ꯏꯗꯨꯅ ꯑꯃꯗꯤ ꯌꯨꯅꯤꯌꯟ ꯐꯥꯏꯅꯥꯟꯁ ꯃꯤꯅꯤꯁꯇꯔ ꯍꯛꯊꯦꯡꯅꯅ ꯎꯅꯕꯗ ꯂꯣꯟꯒꯤ ꯃꯇꯝ ꯁꯥꯡꯗꯣꯛꯅꯕ ꯍꯥꯏꯕꯗ ꯌꯨꯅꯤꯌꯟ ꯃꯤꯅꯤꯁꯇꯔꯅ ꯌꯦꯡꯁꯤꯟꯒꯦ ꯍꯥꯏꯕ ꯋꯥꯐꯝ ꯊꯝꯂꯛꯈꯤ꯫ ꯑꯗꯨꯕꯨ ꯁ꯭ꯇꯦꯠ ꯂꯩꯉꯥꯛꯅ ꯀꯔꯤ ꯇꯧꯕ ꯌꯥꯕꯒꯦ ꯍꯥꯏꯕꯗꯨ ꯌꯦꯡꯁꯤꯟꯒꯦ ꯍꯥꯏꯅ ꯍꯥꯎꯁꯇ ꯐꯣꯡꯗꯣꯛꯈꯤ꯫ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯅ ꯀꯨꯀꯤ MLA 10ꯒꯤ ꯃꯊꯛꯇ ꯈꯣꯡꯖꯪ ꯆꯪꯁꯤꯟꯈꯤꯕꯤ ꯃꯥꯂꯦꯝ ꯊꯣꯉꯥꯝ ꯄꯨꯂꯤꯁꯅ ꯐꯥꯖꯤꯟꯈ꯭ꯔꯦ꯫ ꯊꯥ 15ꯔꯣꯝ ꯍꯦꯜꯂꯛꯂꯕ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤꯗ ꯌꯥꯝꯅ ꯆꯥꯎꯅ ꯃꯔꯤ ꯂꯩꯅꯔꯤꯕ ꯀꯨꯀꯤ MLA 10 ꯑꯃꯗꯤ ꯁꯨꯒꯤ ꯒ꯭ꯔꯥꯎꯟ ꯔꯨꯜ ꯊꯨꯒꯥꯏꯔꯤꯕ ꯃꯈꯜ ꯃꯈꯥ ꯀꯌꯥꯒꯤ ꯚꯥꯏꯑꯣꯂꯦꯟꯁꯀꯤ ꯊꯧꯑꯣꯡꯁꯤꯡ ꯆꯠꯊꯔꯤꯕ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯒꯤ ꯃꯊꯛꯇ ꯂꯩꯉꯥꯛ ꯑꯁꯤꯅ ꯉꯁꯤ ꯐꯥꯎꯕ ꯊꯕꯛ ꯑꯃꯠꯇ ꯂꯧꯈꯠꯇꯕꯒꯤ ꯃꯥꯌꯣꯛꯇ ꯑꯃꯗꯤ ꯍꯧꯖꯤꯛ ꯆꯠꯊꯔꯤꯕ ꯑꯦꯁꯦꯝꯕ꯭ꯂꯤ ꯁꯦꯁꯟ ꯑꯁꯤꯗ ꯀꯨꯀꯤ MLA 10ꯒꯤ ꯀꯔꯤꯒꯨꯝꯕ ꯃꯈꯜ ꯑꯃꯠꯇꯒꯤ ꯈꯟꯅꯕꯤꯗꯕ ꯑꯁꯤꯒꯤ ꯃꯥꯌꯣꯛꯇ
trans activist malem thongam amuhana khongjang sangsinana bo honabada police na lokre ngasi nungthil malem thongam ima kaithil temporary marketing issue gi ground rule thugai ba Kuki militancy gi mathak action lokhatgadabani lebak thugai na bo honari Kuki MLA tara gi mathak assembly na worep lawduna khanagadabani haiba banner amigi makari imphal gi BT pak tamna khongjang sangsilangna ba honarakpada police na thingduna sanghandana bo honaki temporary market shetagi kaithil phambi imaibel singna mahaku sogatpa imaibel singa loina BT pak tamna tholaki adubo masing yamlaba police sing thomjilaktuna maki khongjang adu sathabi yaroi haina thingkibaga loina mahakpu mafam adugi police na makhatana phamandana ba police na fajinkhibani hari maki khongjang makhatana hankhiroi haina malemna phungdoki amaromdana film actress Rasmi gi mathak thamlamba athingba handokli Lona Thinkraba Lahulup KCP PWG Amadi Unification na Lamdamasigi actress Rasmi Chorokhabangi Mataka Tamlamba Atingba Singadu Masana Party the Sangjaraktuna Lale Herakpadigi Handukle Hane Lupasigi PRO Sinkhaingan Bana Tadorakwa Chirol Amanakangalakli Chirol Sinamakata Rividi Rasmi Chorakhabam Manipur Kunai Yaro the Tapakia Tauri Habiki the Magmak Matata Party na acting advertising Amadi promotion Singbagi Tawa Tabakta athingba thamlamani aduba mahaki career yenglaga madi matungda amuhana tauraroi haina shengdorakpadi athingba si konthokoni makhatana mahnu Manipur Kunaini yaroidaba lamsat chatharagbadi matungda party na amuhana ngakpiba ngamloi haidena su pausda makhatana phongdorakli adu hauskoina di myam paus matang se lusinjarage masumyam puna no update ngaminasi